Congress Party na pamlibasi separate administration ki demand asi pithokhiba-dura haina KFNPD Minister L Sushindro hanglakli. Imphal SK Kurai Sajro lekai tinsi road labor minister ki yomdang ase pawmising ko unaba amada wafam asi phongdokladuna Minister L Sushindro hai Manipur da thogliba irang asigi matangda mamangda pangthokkiba press briefing amada Congress ki national leader Vakta Charan Das na thogliba irang asi arambai tengol amadi maitei lipun haubani haiba wafam phongdokkiba laikhrabani. Amaromda Congress ki election manifesto da Manipur gi yauna Northeast ki issue sing asigi political amasung administrative settlement ama purakani hairibasi angakpa phawi. Election di araibani Congress party na pamlibasi karinu haiba chapchana khangzaninge. Manipur ki apun bagi saktam thugaina na pataliba separate administration ki demand of se pithokraba matungda lakpa santi edu Congress party na pamlibra haina Minister Sushindro na makata ki. Akoi Manipur de labor praja singsina sum propaganda khara tawroga lana sum uhonba amasung lana sum chalhanba se masi khwaidagi laibak thibani aduna nasi aina thamjaningi se election di araibani Congress na pamisi karino haiba se akoi nasi khangba pame Congress na pamisi Manipur thugai bra Manipur se masen thugai raga kuki na maset ama naga gi na maset ama maithei gi na maset ama tawroga tawbasira Congress na pamisi masi hangni eba maramdi manifestos di yauri se politically amasung administrative settlement haibane ba yamna koi thoga lolakpadi yai adubu manungi hidden agenda sidi akhoina ubu fangi aduna Congress is now singna masi election di ngahak thamgi si aduna masugumba akhoina Manipur se kaidana bu honaba Congress sum thugaina bu honaba se masi khwaidai laibak thibani aduna masi tawbida bana han fagani